포토에 우레. 공무원 타락도 공무원. 그노도 또 비라 WhatsApp도 또 비라 WhatsApp도 타랑오네. 사실이만 타락. 살레레. 시다는데라. 두개 그노 un 500 USD 두기 마카들레 번 링도 그린 기 맞추도 아주 딱 오케이 비라. aduga 마카기 그린 라람 야보도 복스 마삼만 비도. 메시지 나간 기도. 오이롱 기사. 오이롱도 아주 템 비라. 이상가 뭐시고. 항이 상에서 0.5 항이고. 아두가 우도도 khara yaure maji 0.46 kano yaure. 아이지 ngasi khaktar ma ai changisi sibo hana changra bosibo. Hana changde ngasi dang changini. aduga aina sale tawgi buy taw sigi matang sima koda kenogi ojagi jo ojek paisa thamdraga jo akhoi mi hap ke paisa phangge haragadi makhada chingal ka friends hai do nambiro makhada gidan chingal page do makhada gidan chingal friends da nambiro makwai makhada friends ani yori do nambiro da adu friends da nambiro namme friends da namme aduga adu yade ojagi beg amdang chapiyo mathakta beg ain thadu do chapiro phone gi khwai mathakta dot ahum leibdo pareng jana dot ahum leibdo nambio khwai mathakta namme adu reload page hai do tobiro yare adu ga mu friends da mu nambiro namme adu da na kan copy aina 3 2 na leibdo your reference link in tharaga 3 2 in leibdo adu copy tore yare adu do WhatsApp ta oja khomai dani khangde ojagi maru pang dum thabi hro moina adu link du changaga moina sign up tarakpada moido ojagi team da lakpi nebo makhagi friends gi makhada ojana share level 1 da tharakan 0 lei do adu mi yaw masing chong thoro ko dine ojagi adu gi 0 lei do mi yaw kan 1 chong thoro kan kilaw namma kanda mai maming chong thoro kan nebo ai du da ai gi maru to yawre du khangadri baina ado zakumaida haibiro ai yaure nangonda chongtho bro yengo na haibio mai team da soida chongtho man adagidi aina mu amu lokthokpa amu hapchanba amu lokthokpa amu hapchan delhi tawdo si kaida tawdo ba ado back zapiro mathakki withdraw da namaga withdraw tawdiba withdraw ma kwai mathakki withdraw le da mayai se mathakki mayai se ado sumaina tawsi ojasing sida yawbi riba mayam koi boy kolom da paibiro adu step mayam do aina kamaina paisa lokthokani kamaina paisa apsangani have step by step ai loin haijarakke adom keno toraga iriga thambiro adu natradi adom nasu adongi downline jing lakpum tamda takpi na idraga di adum soidna kawini duma kumaisu karan masu nauri ni ina hangmuda masu ita uwa taweba za kumaisu kaib khangde ma masamak khangba kuidribni yam nauribni aduna oza je mayam boy kolom paibiro ai haijarakke aduga oza ki screen share do oza ki do to da nambiro mathakta matpokunate back chapiro back ta nat koi app oza back chapiro nge back amu chatur back yaudi close tang yawe close to biro dona di kamaina screenshot remote kani habada telegram gi mathakta ga sai screenshot torom da gi da changa kada do namaga duna te khwai mathakta telegram gi khwai mathakta siung bi tok tare de okay ne de telegram gi ai adu do nambiro
ꯌꯥꯎꯗꯦꯅꯦ ꯁꯤꯗꯤ ꯀꯗꯥꯏꯗꯅꯣ ꯑꯣ ꯚꯤꯗꯤꯑꯣ ꯀꯣ ꯁꯦꯁꯟ ꯑꯃꯒ ꯑꯣ ꯁꯤꯗ ꯅꯠꯇꯦ ꯁ꯭ꯇꯣꯞꯇ ꯁ꯭ꯀ꯭ꯔꯤꯟ ꯇꯧꯗꯣꯏꯔꯣ ꯁꯤꯌꯔꯗꯣ ꯁ꯭ꯇꯣꯞ ꯁ꯭ꯀ꯭ꯔꯤꯟ ꯁꯤꯌꯔꯤꯡ ꯍꯥꯏꯗꯣ ꯃꯈꯥꯗꯨ ꯅꯝꯕꯤꯔꯣ ꯁ꯭ꯇꯣꯞ ꯁ꯭ꯀ꯭ꯔꯤꯟ ꯁꯤꯌꯔꯤꯡ ꯍꯥꯏꯗꯨꯗꯣ ꯑꯣ ꯃꯥꯏ ꯃꯈꯥꯗ ꯁ꯭ꯇꯣꯞ ꯁ꯭ꯀ꯭ꯔꯤꯟ ꯁꯤꯌꯔꯤꯡ ꯍꯥꯏꯗꯣ ꯑꯗꯨꯗ ꯅꯝꯕꯤꯔꯣ ꯎꯝ ꯌꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯋꯤꯗ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯆꯦ ꯑꯃꯗ ꯐꯖꯅ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯏꯊꯣꯛꯑꯒ ꯊꯝꯕꯤꯍꯧꯔꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯌꯦꯡ ꯑꯗꯣꯝꯒꯤ ꯗꯥꯎꯟꯂꯥꯏꯟꯁꯤꯡ ꯌꯥꯎꯔꯛꯄꯗ ꯑꯗꯣꯝ ꯑꯗꯨꯝ ꯚꯥꯞ ꯇꯥꯕ ꯉꯝꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯁ ꯋꯥꯂꯦꯠ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯇ꯭ꯔꯁ ꯋꯥꯂꯦꯠ ꯄꯥꯏꯕ ꯑꯩꯈꯣꯏꯒꯤ ꯇꯁ ꯃꯤꯁꯤꯡꯅ ꯋꯥꯂꯦꯠꯄꯨꯗꯤ ꯑꯩꯒꯤꯁꯨ ꯂꯩꯌꯦ ꯁꯥꯔ ꯑꯗꯨꯕꯨꯗꯤ ꯇ꯭ꯔꯁ ꯋꯥꯂꯦꯠ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯈꯣꯏꯒꯤ BNB ꯑꯗꯣ ꯂꯩꯅꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯏꯁꯥꯗ ꯌꯥꯎꯕ $1 $2 ꯈꯛꯇꯪ BNBꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯞ ꯍꯥꯏꯕ ꯑꯣꯞꯁꯟꯗꯣ ꯑꯗꯨꯗ ꯆꯪꯉꯒ ꯑꯗꯨꯝ ꯑꯣꯟꯊꯣꯛꯄ ꯌꯥꯕꯅꯤ ꯑꯗꯨꯗ ꯇꯧꯔꯒ ꯑꯣꯟꯊꯣꯛꯑꯒ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ BNB ꯍꯥꯞꯅꯗꯁꯨ ꯑꯗꯨم ꯌꯥꯔꯦꯀꯣ ꯏꯁꯥꯒꯤ ꯂꯩꯕ $ꯗꯣ ꯑꯗꯨꯝ ꯑꯣꯟꯊꯣꯛꯄꯤꯔꯣ ꯑꯗꯨꯝ BNBꯗ ꯀꯩꯒꯨꯝꯕ ꯈꯪꯗ꯭ꯔꯒꯗꯤ ꯑꯗꯣꯝꯒꯤ ꯑꯞꯂꯥꯏꯟꯗ ꯇꯥꯟꯅꯕꯤꯔꯣ ꯀꯅꯥꯅꯣ ꯑꯃ ꯌꯥꯝ ꯀꯟꯅ ꯋꯥ ꯉꯥꯡꯉꯛꯄ ꯌꯥꯎꯔꯤꯔꯥ ꯑꯩꯈꯣꯏ ꯑꯁꯤꯁꯤꯗ ꯑꯩꯈꯣꯏ ꯋꯤꯗ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯦꯗꯥꯝ ꯀꯩꯅꯣꯒꯤ ꯋꯤꯗ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ ꯐꯖꯅ ꯑꯝꯇ ꯍꯥꯏꯁꯤꯔꯥ ꯀꯃꯥꯏꯅ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯗ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯏꯁꯥꯅꯅꯦ ꯍꯦꯛ ꯖꯣꯏꯟ ꯇꯧꯕ ꯑꯃ ꯏꯟꯚꯦꯁ ꯇꯧꯕꯒ ꯑꯗꯨꯝ ꯈꯪꯒꯅꯤ ꯑꯗꯨ ꯈꯪꯗꯕ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯝ ꯌꯥꯎꯔꯤꯌꯦ ꯑꯗꯨꯅꯅꯦ ꯈꯪꯗꯕ ꯃꯌꯥꯝ ꯈꯪꯗꯕꯁꯤꯡꯗꯣ ꯌꯥꯎꯔꯤ ꯑꯗꯨꯝ ꯍꯪꯕꯤꯔꯛꯎ ꯍꯥꯏꯕꯗꯤꯅꯦ ꯀꯔꯝꯕꯅ ꯀꯔꯤ ꯈꯪꯗꯣꯏꯅꯣ ꯏꯁꯥꯅ ꯈꯪꯗꯕꯗꯣ ꯑꯗꯨꯅ ꯍꯪꯉꯛꯑꯒ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯇꯥꯛꯄꯅ ꯐꯩꯌꯦꯅ ꯈꯟꯖꯩꯕ ꯑꯩ ꯋꯥꯈꯜꯗꯗꯤ ꯍꯥꯏꯕꯗꯤ ꯂꯣꯏꯅ ꯑꯣ ꯑꯣꯔꯣ ꯇꯥꯛꯈꯤꯕꯁꯦ ꯕ꯭ꯔꯦꯟꯗ ꯃꯅꯨꯡꯗ ꯆꯪꯍꯧꯗꯕ ꯌꯥꯎꯋꯦꯕ ꯑꯗꯨ ꯃꯥ ꯃꯁꯥꯅ ꯈꯪꯖꯗꯕ ꯄꯥꯔꯠꯇꯣ ꯑꯗꯨ ꯈꯛꯇꯪ ꯃꯣꯏꯗ ꯍꯥꯏꯍꯜꯂꯒ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯕ ꯑꯗꯨꯅ ꯅꯨꯡꯉꯥꯏꯅꯤꯌꯦ ꯍꯧꯖꯤꯛꯀꯤ ꯏꯅꯥꯎꯒꯤꯁꯨ ꯃꯥ ꯀꯃꯥꯏꯅ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯅꯤꯅ ꯈꯪꯗꯕꯗꯣ ꯏꯅꯥꯎ ꯔꯣꯃꯤꯌꯣꯒꯤꯁꯨ ꯑꯩꯈꯣꯏꯅ ꯇꯥꯛꯆꯔꯤꯗꯅꯀꯣ ꯁꯨꯃꯥꯏꯅ ꯃꯣꯏꯅ ꯈꯪꯗꯕ ꯄꯥꯔꯠꯁꯤꯡꯗꯣ ꯑꯣꯏꯅ ꯄꯣꯏꯟ ꯑꯥꯎꯠ ꯇꯧꯔꯒ ꯑꯣꯏꯅ ꯍꯪꯕꯤꯔꯛꯑꯣ ꯀꯣꯏꯁꯟꯁꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯟꯁꯔꯗꯣ ꯈꯨꯝꯕꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯣꯔꯣ ꯁꯤ ꯇꯧꯔ ꯁꯨꯝ ꯇꯥꯛꯈꯤꯕ ꯃꯇꯝꯗ ꯕ꯭ꯔꯦꯟꯗ ꯆꯪꯍꯧꯗꯕꯤꯗ ꯑꯗꯨꯝ ꯄꯥꯏꯊꯣꯛꯈꯤꯕ ꯌꯥꯎꯋꯦꯕ ꯈꯤꯇꯪ ꯑꯍꯟ ꯑꯣꯏꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯅ ꯈꯪꯗꯕ ꯄꯥꯔꯠꯁꯤꯡꯗꯨꯒꯤ ꯃꯇꯥꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯏꯁꯟꯁꯦ ꯍꯪꯕꯤꯔꯛꯄꯗꯨꯅ ꯐꯅꯤ ꯈꯟꯖꯩ ꯃꯌꯥꯝ ꯋꯤꯗ꯭ꯔꯣ ꯇꯧꯕꯒꯤꯕꯨ ꯑꯣꯏꯔꯣ ꯕꯥꯏ ꯑꯣꯔ ꯏꯟꯚꯦꯁ ꯇꯧꯕꯒꯤ ꯃꯇꯥꯡꯗꯕꯨ ꯑꯣꯏꯔꯣ ꯆꯃꯝꯅꯕ ꯈꯪꯗꯕꯁꯤꯡꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄ ꯌꯥꯅꯤꯅ ꯅꯤꯡꯁꯤꯡꯖꯔꯤ ꯁꯥꯔ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯁꯥꯔ ꯍꯪꯕꯤꯌꯨ ꯑꯣꯖꯥ ꯁꯥꯔꯅ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥ 4ꯃꯨꯛ ꯂꯩꯔꯀꯥꯟꯗ ꯁꯝ ꯂꯥꯛ ꯈꯔ ꯐꯪꯒꯅꯤꯅ ꯍꯥꯏꯕꯤꯗꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯊꯣꯛꯂꯛꯏꯕꯁꯤꯡꯗꯨꯗꯤ ꯑꯩꯅ ꯁꯨꯝ ꯗꯤꯄꯣꯖꯤꯠ ꯇꯧꯁꯤꯜꯂꯦꯕ ꯑꯥ ꯇꯤꯄꯤꯗ ꯊꯝꯈꯤꯕꯗꯨꯗꯤ ꯂꯧꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯗꯨ ꯀꯃꯥꯏꯅꯅꯣ ꯐꯪꯗꯣꯏꯁꯦ ꯑꯗꯨ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯆꯨꯝꯃꯦ ꯑꯩꯈꯣꯏꯅ ꯍꯣꯏ ꯑꯣꯖꯥ ꯅꯤꯃꯥꯏ ꯍꯪꯉꯛꯏꯁꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯊꯝꯕꯁꯤꯗ लाख 5 ꯌꯧꯔꯁꯨꯅ 10 ꯌꯧꯔꯁꯨꯅ ꯋꯥꯟ ꯇꯥꯏꯝꯗ ꯂꯧꯊꯣꯛꯄ ꯌꯥꯗꯦꯕ ꯚꯥꯞ ꯑꯥ ꯇꯥꯔꯕ ꯑꯣꯖꯥ ꯉꯁꯤ ꯑꯥ ꯄꯨꯂꯞ ꯂꯧꯊꯣꯛꯄ ꯌꯥꯗꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯂꯨꯄꯥ 4,000ꯁꯦ 5,000 ꯊꯝꯕꯁꯤꯅ ꯊꯥ 4 ꯅꯠꯇ꯭ꯔꯒ ꯊꯥ 5-6 ꯂꯩꯔꯀꯥꯟꯗ ꯑꯩꯁꯤ लाख 5 ꯌꯧꯔꯦ लाख 6 ꯌꯧꯔꯦ हाइने खलजे अदाय मतमदा नोंमदा आई चंगई पैसाजे लुपा लिसिंग यांखई मया चंगकने बाप तारबोजा नोंमगी लिसिंग यांखई आई विड्रॉ तौबो यानेबो अददे आइना लाख
ꯑꯅꯤ ꯂꯧꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ 50,000 ꯅꯨꯃꯤꯠ 4ꯅꯤ 5ꯅꯤ ꯂꯧꯊꯣꯛꯄꯗ ꯑꯩ ꯑꯗꯨꯝ ꯂꯥꯛ 2 ꯌꯧꯔꯅꯦꯕ ꯅꯨꯃꯤꯠ 4ꯅꯤ ꯂꯧꯊꯣꯛꯄꯗ ꯂꯥꯛ 2 ꯌꯧꯔꯕ ꯑꯣꯖꯥ ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯂꯧꯊꯣꯛꯀꯗꯕ ꯑꯣ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯋꯤꯗ꯭ꯔꯣꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯦꯀꯥꯎꯟ ꯄꯤꯛꯄꯅꯤꯅ ꯑꯦꯀꯥꯎꯟꯁꯦ ꯄꯤꯛꯄꯅꯤꯅ ꯄꯩꯁꯥ ꯆꯥꯎꯗ꯭ꯔꯤꯕꯅꯤꯅ ꯅꯣꯡꯃꯒꯤ ꯂꯨꯄꯥ 500 ꯐꯪꯕ 1,000 ꯐꯪꯕ ꯑꯗꯨ ꯈꯛꯇ ꯐꯪꯉꯦꯕꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗ ꯄꯋꯥꯔ ꯍꯥꯏꯅ ꯑꯩꯒꯤ ꯇ꯭ꯔꯦꯗ ꯇꯧꯔꯤꯕ ꯄꯩꯁꯥꯗꯣ ꯗꯣꯂꯔꯗꯣ ꯑꯗꯨꯗꯨꯅ लाख 5-10 ꯌꯧꯔꯗꯤ ꯑꯩ ꯅꯣꯡꯃꯒꯤ ꯂꯨꯄꯥ 90 ꯆꯪꯉꯛꯀꯅꯦꯕ ꯑꯗꯣ ꯑꯩ ꯅꯣꯡꯃꯒꯤ 50 ꯐꯪꯉꯦ ꯂꯧꯗꯥꯗꯤ ꯑꯩꯅ ꯂꯧꯊꯣꯛꯅꯤꯡꯕ ꯄꯩꯁꯥꯗꯣ ꯑꯗꯨꯝ ꯂꯧꯊꯣꯛꯑꯒ ꯍꯥꯞꯆꯤꯟꯕꯤꯗꯕ ꯑꯗꯨꯗ ꯋꯤꯗ꯭ꯔꯣ ꯇꯧꯕ ꯌꯥꯔꯦ ꯊꯥ ꯑꯗꯨꯒ ꯑꯃꯒ ꯁꯥꯔ ꯅꯦ ꯂꯧꯊꯣꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯀꯛꯏꯅꯦ ꯃꯥꯁꯦ 20 days ꯀꯥꯟꯗ ꯀꯛꯈꯤꯅꯦ ꯑꯗꯨꯝ ꯀꯛꯀꯅꯤ ꯀꯛꯄꯒꯤ ꯃꯔꯝꯁꯦ ꯑꯩꯈꯣꯏꯅ ꯍꯟꯅ ꯑꯗꯨꯝ ꯍꯥꯏꯔꯕꯅꯤ ꯀꯛꯄꯒꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ ꯉꯁꯤꯁꯦ ꯇꯥꯡ 1ꯅꯦꯅ ꯈꯟꯕꯤꯔꯣꯕꯀꯣ ꯍꯣꯏ ꯇꯥꯡ 1ꯗ ꯑꯩꯅ ꯂꯨꯄꯥ 10 ꯍꯥꯞꯆꯤꯟꯈ꯭ꯔꯦꯕ ꯇꯥꯡ 1ꯁꯤꯒꯤ ꯑꯩꯅ ꯂꯨꯄꯥ 10 ꯍꯥꯞꯈ꯭ꯔꯦ ꯂꯨꯄꯥ 10ꯁꯤꯒꯤ ꯁꯦꯟꯗꯣꯏ ꯁꯦꯂꯦꯞ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯐꯪꯉꯛꯀꯅꯤ ꯅꯨꯡꯇꯤꯒꯤ ꯍꯥꯞꯆꯟꯒꯅꯤ ꯅꯨꯡꯇꯤꯒꯤ ꯐꯪꯉꯛꯀꯅꯤ ꯁꯨꯝ ꯍꯥꯞꯆꯟꯒꯅꯤ ꯂꯧꯊꯣꯛꯀꯅꯤ ꯍꯥꯞꯆꯟꯒꯅꯤ ꯁꯨꯝ ꯇꯧꯕꯁꯤꯗ ꯇꯥꯡ 20 ꯍꯦꯛ ꯁꯨꯔꯛꯄ ꯃꯇꯝꯗ ꯑꯩ ꯉꯁꯥꯏꯒꯤ ꯂꯨꯄꯥ 10ꯗꯣ ꯂꯨꯄꯥ 30 ꯌꯧꯔꯛꯀꯅꯦꯕ ꯂꯨꯄꯥ 30ꯁꯤ ꯀꯃꯥꯏꯅ ꯌꯧꯔꯛꯏꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯅ ꯊꯝꯈꯤꯕ ꯂꯨꯄꯥ 10ꯗꯣ ꯑꯗꯨꯗꯨꯒꯤ मागी प्रॉफिट कंपनी ने ऐंगोंद पीबा प्रॉफिट लुपा 10 अमदु यावरनेब लुपा 10 अमना करिनो हाय दारगदी कंपनी ना ऐंगोंदा अइना थम्बिबा पैसादु इंटरेस्ट तो चावना फंगनगिदमक्ता लुपा 10 अमु हापचनबिरेब अइ पैसा लुपा 10 अतुदा थमदारगदी अइ इंटरेस्ट चावना फंगोय चुमब्रा ꯍꯣꯏ ꯁꯥꯔ अदु लुपा 10 अमगु हापचलागा अइ इंटरेस्ट चावना फंगनबा अइ लुपा 10 दुदगी लुपा 10 ओइननबा माना लुपा 10 अमु हापचनबिरेब ꯑꯩꯒꯤ ꯏꯟꯇꯔꯦꯁꯇꯣ ꯆꯥꯎꯔꯦ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯂꯨꯄꯥ 10ꯗꯣ ꯅꯨꯃꯤꯠ 10ꯅꯤꯗ ꯂꯨꯄꯥ 10 ꯑꯣꯏꯔꯛꯏꯅꯤ ꯂꯨꯄꯥ 10 ꯑꯃꯨꯛ ꯐꯪꯉꯛꯏꯅꯦꯕ ꯚꯥꯞ ꯇꯥꯔꯕ ꯑꯣꯖꯥ ꯍꯣꯏ ꯁꯥꯔ ꯈꯪꯖꯔꯦ ꯑꯗ ꯅꯨꯃꯤꯠ 10ꯅꯤꯗ ꯍꯦꯛ ꯁꯨꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯂꯨꯄꯥ 10ꯗꯣ 10 ꯑꯣꯏꯍꯧꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ कंपनीना माना ꯑꯩꯒꯤꯗꯃꯛꯇ ꯊꯝꯕꯤꯔꯛꯄ ꯂꯨꯄꯥ 10ꯗꯣ ꯃꯥꯅ ꯂꯧꯊꯣꯛꯈꯤꯑꯦꯕ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯔꯤꯕ ꯑꯦꯃꯥꯎꯟꯗꯣ कंपनीना ꯑꯩꯒꯤ ꯅꯨꯡꯇꯤꯒꯤ इंटरेस्ट फंगबसी चावना फंगनबा हापचनबिरक्पा पैसानी अदुबो अखोइना मोइगे कंप्यूटर की लोंदादा ट्रेड तौबसिंगी लोंदादा कई कौगे हाकंदा लेवरेज कौवे लेवरेज हाइबा पैसाजे कंपनीना अइगी इंटरेस्ट चावना फंगनबा हापचनबिरक्पा पैसाने बाप तरबोदा ꯍꯣꯏ ꯁꯥꯔ अइना थंबा पैसादी नतबा कंपनीना मतम खरागी ओइना अइ इंटरेस्ट तो फंगनबा हापिरक्पा पैसानी खुदमोइना अइगी सेंदोइदो लुपा 10 की पागदबदो कंपनी ना लुपा 10 अमा हपचनबिरगा लुपा 10 पारगा पिरकनेबा लुपा 10 की सेंदोइदुदी निमित 10निददी लुपा 10 ओइरानेबा भाप ताबिरेको जादुना कक्पा हाइदो अदुनी कक्तबा यादे कंपनी ना अइगिदमता हापिरक्पा पैसानी मदुना मरम ओइरगा अइगी लुपा 10 दो लुपा 10 ओइरकदुइनेबा अदुदा दुम याबिरेको ꯍꯣꯏ ꯁꯥꯔ ꯈꯪꯖꯔꯦ ꯑꯗꯨ इसम समना अꯩꯅ ꯈꯪꯖꯕꯤ ꯀꯩꯅꯣꯗ ꯑꯃꯨꯛ ꯍꯥꯏꯖꯒꯦꯕꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯊꯥꯗꯔꯤꯕ ꯄꯩꯁꯥ ꯏꯟꯚꯦꯁ ꯇꯧꯔꯤꯕ ꯄꯩꯁꯥꯁꯤꯒꯤ ꯃꯥꯒꯤ ꯄꯦꯔꯦꯠꯁꯦ ꯗ꯭ꯌꯨꯔꯦꯁꯟꯁꯦ ꯃꯥꯒꯤ ꯃꯦꯆꯨꯔꯤꯇꯤ ꯑꯣꯏꯕꯁꯦ 20 ꯗꯦꯖꯅꯦ 20 ꯗꯦꯖꯁꯦ ꯁꯨꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯦꯄꯤꯇꯦꯜꯁꯦ ꯂꯧꯊꯣꯛꯈꯤꯕꯩ ꯋꯥꯅꯦꯕ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯐꯪꯉꯤꯕ इंटरेस्ट कैपिटल 5% अमा इंटरेस्ट 1% अमा पुन्ना अखोइना पुन्ना 6% से रिटर्न लाए कंपनी देगी सिगीजे अखोइना रिटर्न जे अमु हन्ना रिइन्वेस्ट तौदा तारगदी आइगी वालेट ता सुम लौथोगा थंबा मतमदा 20 डेज सुरकपदा पूरा जीरो दा लेग्रनेबा अदा ngसाइगी 20 डेज अखोइना नुंतिगी लाइबा रिटर्न जे नुंतिगी रिइन्वेस्ट तौरा सुम चटखिबदुदनेबा कंपाउंड इंटरेस्ट ला पैसा चौखलौतोइजे रिइन्वेस्ट तौबिदरगदी पैसा चौखलौओय कंपाउंड इंटरेस्ट सु लारोय तौदरबनिना ओनली अखोइना 120% दु खक ngसाइगी 20 डेज दा फंगगा अदुम तोकपा मीजु यावदुनि तोकनि आई तोकसरगेदा सी खतंग तौरगा हाइ तारगदी अदुमाइना ngसाइगी 20 डेज देसिदा माइ पैसादो लोइ जीरो तारगा तोकखिबसु यायेबको अदुबो अखोइदी अदुगी पांदमदु नते सुमाइना हेना चाखोटपा लुपा लाख 5-10 करोड़ तानगेना हाइबेगी आसादा संजिलइबनिना नुंतिगी रिइन्वेस्ट तौरा सुम चटपिबय वानिदा अदुन ngसाइ ꯍꯣꯏ कइबा
ꯈꯨꯀꯛꯁꯤꯅ ꯑꯩꯅ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯊꯥꯗꯈꯤꯕꯗꯨ 20 days ꯁꯨꯔꯒ ꯑꯃꯨꯛ ꯀꯛꯈ꯭ꯔꯅꯤ ꯑꯗꯨꯒ ꯉꯁꯤ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯊꯥꯗꯕꯁꯦ ꯁꯤꯒꯤꯁꯨ 20 days ꯑꯃ ꯄꯥꯗꯣꯏꯅꯦꯕ ꯑꯩꯅ ꯍꯌꯦꯡ ꯑꯃꯨꯛ ꯊꯥꯗꯗꯣꯏꯕ ꯄꯩꯁꯥꯁꯤꯒꯤꯁꯨ ꯌꯥꯝꯃꯁꯨ ꯌꯥꯝꯗ꯭ꯔꯁꯨ 20 daysꯗꯨꯒꯤ ꯃꯥꯒꯤ 20 days ꯂꯣꯏ ꯄꯥꯅꯦꯕ ꯑꯗꯨꯅ 20 days surakanda nungtigi sum ka eka hai ai nungtigi thada matanda thangna numit thangna thadagibanina 20 days du thangna surani aduna ama hek 20 days sugiba matamda hayeng nongalaga ju ama gi mu suraneba samna habda gihal hana koina chawbi koba mi amada lupa lising tara thadare hayengna chawbi degi lakwa lupa chatruk to aina tombi koba amna thadagre adugi chatruk tu ju 20 days ba doineba adu ngasagi chawbiga tombiga dagi lakwa apunba interest aina ama tombi koba ama tang thadare laina mi da wen pa bioba ngasagi akoina nungtigi invest tawriba mi kaino je paisa je si mi amamda thadaba nina khanbioba hairiba mi amamda koina tawdabani sina company loina pulak oina sum thadaba wanda mi atopada thadaba mi Kena reinvest tawgibedo reinvest tawrido adugi 20 days suroppagineba mane aduna 20 days subagi sum kaglakane adudi akoina ngasagi trade power da yengaga aina nahan dollar manga thadagibedo numit kyani surage aina nahan dollar tare thadabadu numit kyani surage du loi thoidana aduni nungtigi thangnana thadagraga thangnana dum kakhrani aduni gyan tabireko hoy meda aduna 20 days surakanda di ngasai capital do loiraktoineba samna habada aina dollar $100 thadabado 5 na divide tawthodi 20 days tadro ada 6 period 1% amaga aduna 120 day 20 na divide tawbada 6% atum tadro 6% divide tawthokada 20 dun taidana aduna lucky koina 6% pitokwa oh ya mina thank you ate kana ꯉꯁꯥꯏꯒꯤꯗꯣ ꯀꯩꯅꯣꯝꯇꯒ ꯍꯪꯍꯧꯒꯦ ꯉꯁꯥꯏꯒꯤ ꯑꯃ ꯁꯥꯔ ꯁꯃꯥꯟꯇꯅ ꯍꯥꯏꯈꯤꯕ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯒꯤ ꯂꯨꯄꯥ ꯌꯥꯡꯈꯩ ꯂꯧꯊꯣꯛꯄ ꯌꯥꯏ ꯍꯥꯏꯕꯗꯣ ꯃꯗꯨꯗꯨꯅ ꯀꯔꯤꯒꯨꯝꯕ ꯗꯦꯜꯂꯤꯒꯤ ꯏꯟꯀꯝꯁꯦ ꯌꯥꯡꯈꯩ ꯂꯧꯊꯣꯛꯄ ꯑꯥꯔꯅꯤꯡ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯑꯩ ꯗꯦꯜꯂꯤꯒꯤ ꯑꯥꯔꯅꯤꯡꯁꯦ ꯁꯨꯝ ꯂꯧꯊꯣꯛ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯖꯤꯔꯣ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯨꯡꯂꯩ ꯂꯩꯔꯔꯣꯏꯀꯣ ꯁꯥꯔ ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯑꯥꯔꯅꯤꯡꯗꯨꯗꯪ ꯂꯧꯊꯣꯛꯆꯕꯅꯤ ꯂꯦꯝꯍꯧꯕꯗꯤ ꯑꯗꯨꯝ ꯂꯩꯖꯍꯧꯕꯅꯤꯅ ꯑꯣꯖꯥ ꯁꯤꯗꯩꯁꯤꯗ ꯅꯨꯃꯤꯠ ꯃꯉꯥꯅꯤꯃꯨꯛꯇꯪ ꯂꯧꯊꯣꯛꯄ ꯌꯥꯒꯅꯤ ꯅꯨꯃꯤꯠ 20ꯅꯤ ꯁꯨꯅ ꯂꯧꯊꯣꯛꯑꯗꯤ ꯂꯣꯏꯔꯅꯤ ꯑꯣꯖꯥꯒꯤ ꯕꯦꯂꯦꯟꯁ ꯑꯝꯇ ꯂꯩꯍꯧꯔꯣꯏ ꯍꯥꯏꯗꯤ ꯑꯣꯖꯥꯒꯤ ꯑꯆꯤꯟꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ 5ꯅꯤ 10ꯅꯤ ꯂꯧꯊꯣꯛꯄ ꯌꯥꯅꯤ ꯑꯗꯨ 20 days ꯑꯗꯨꯝ ꯂꯣꯏ ꯂꯧꯊꯣꯛ ꯇꯥꯔꯒꯗꯤ ꯑꯣꯖꯥꯒꯤ ꯄꯩꯁꯥ ꯑꯝꯇ ꯂꯩꯍꯧꯔꯣꯏ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯐꯪꯉꯤꯕ ꯄꯩꯁꯥꯁꯦ 5% ꯑꯃꯅ ꯑꯩꯈꯣꯏ ꯀꯦꯄꯤꯇꯦꯜꯗꯤ ꯀꯛꯑ ꯄꯤꯔꯛꯑꯦꯕ ꯃꯥꯅ ꯀꯃꯥꯏꯅ ꯑꯩꯅ ꯂꯨꯄꯥ ꯂꯤꯁꯤꯡ 10 ꯊꯝꯕ ꯂꯨꯄꯥ ꯂꯤꯁꯤꯡ 10 ꯊꯝꯕꯗ ꯑꯩꯉꯣꯟꯗ ꯅꯨꯡꯇꯤꯒꯤ ꯂꯨꯄꯥ 700 ꯆꯪꯉꯛꯀꯅꯦꯕ ꯂꯨꯄꯥ 500 ꯑꯃꯅ ꯑꯩ ꯂꯤꯁꯤꯡ 10ꯗꯨꯗꯩ ꯀꯛꯑ ꯄꯤꯔꯛꯀꯅꯤ ꯂꯨꯄꯥ 100 ꯑꯃꯅ ꯑꯩꯒꯤ ꯏꯟꯇꯔꯦꯁ ꯑꯗꯨꯃꯥꯏꯅ ꯄꯤꯔꯛꯀꯗꯕ ꯅꯠꯇꯕ ꯑꯩꯅ ꯍꯪꯖꯔꯤꯁꯤꯅ ꯉꯁꯥꯏꯒꯤ 50,000ꯒꯤꯗꯣ ꯇꯣꯛꯑꯁꯦꯕꯀꯣ ꯑꯩꯈꯣꯏꯅ ꯂꯤꯁꯤꯡ 10 ꯊꯝꯕꯗ ꯅꯍꯥꯟꯒꯤꯗꯣ ꯑꯣꯖꯥ ꯈꯣꯃꯩꯒꯤꯗꯣ 4,600 ꯊꯝꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯤ ꯃꯥꯏꯗꯣ ꯑꯗꯨꯗꯩꯗ ꯗꯦꯜꯂꯤꯒꯤ ꯃꯥꯒꯤ 7,000 ꯌꯧꯔꯦ 7,000 ꯊꯝꯃꯤ ꯌꯧꯈ꯭ꯔꯦ ꯑꯗꯨ ꯃꯥꯏꯗꯣ ꯃꯇꯝꯗꯨꯒꯤꯗꯣ ꯍꯧꯔꯛꯄꯒꯤꯗꯣ ꯃꯥ ꯅꯣꯡꯃꯒꯤ $3 ꯆꯪꯉꯛꯑꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ $3 ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯂꯧꯊꯣꯛꯄꯩ ꯋꯥꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥꯒꯤ ꯉꯁꯥꯏ ꯀꯦꯄꯤꯇꯦꯜ 4,600ꯗꯣ ꯂꯦꯡꯅ ꯂꯩꯖꯩꯑꯕ $3 ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯂꯧꯊꯣꯛꯑꯗꯤ ꯑꯗꯨ ꯌꯥꯔꯣꯏ ꯑꯗꯨ ꯑꯣꯏꯔꯣꯏ ꯗꯦꯁꯕꯣꯔꯗꯇꯗꯤ ꯎꯠꯇꯕꯅꯦ ꯗꯦꯁꯕꯣꯔꯗꯇꯗꯤꯅꯦ ꯀꯦꯄꯤꯇꯦꯜꯗꯣ ꯃꯥꯏꯅꯁ ꯇꯧꯔꯒ ꯁꯨꯝ ꯆꯠꯄꯗ ꯎꯠꯂꯣꯏꯕ ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯇ꯭ꯔꯦꯗ ꯄꯋꯥꯔꯒꯤ ꯃꯅꯨꯡꯗ ꯎꯠꯂꯤꯗꯨꯅꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗꯅꯦ ꯁꯣꯝꯁꯦ ꯁꯦꯟꯗꯣꯏ ꯆꯥꯕꯤꯅꯦꯅ ꯈꯜꯂꯣꯕꯀꯣ ꯂꯩꯀꯥꯏꯗ ꯅꯪꯅ ꯆꯥꯎꯕ ꯀꯧꯕ ꯑꯝꯗ ꯂꯨꯄꯥ ꯂꯤꯁꯤꯡ 10 ꯊꯥꯗꯈ꯭ꯔꯦꯕ ꯅꯪꯒꯤ ꯗꯥꯏꯔꯤꯗꯗꯤ ꯏꯁꯟꯗꯣꯏꯅꯦꯕꯀꯣ ꯅꯪꯅ ꯀꯥꯔꯗꯅꯤ ꯈꯪꯗꯦ ꯗꯥꯏꯔꯤꯅꯤ ꯈꯪꯗꯦ ꯑꯗꯩꯗ ꯆꯥꯎꯕꯗ ꯑꯩꯅ ꯂꯨꯄꯥ ꯂꯤꯁꯤꯡ 10 ꯊꯥꯗꯔꯦꯀꯣ ꯅꯪ ꯏꯔ ꯊꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯏꯕꯗ ꯃꯨꯠꯂꯣꯏꯗꯅ ꯃꯨꯠꯂꯣꯏꯀꯣ ꯑꯗꯨꯝ ꯏꯔ ꯂꯩꯗꯣꯏꯅꯤ ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯃꯥꯅ ꯂꯨꯄꯥ 400 ꯅꯪꯉꯣꯟꯗ ꯁꯤꯡꯉꯛꯑꯦꯕ ꯂꯨꯄꯥ 400 ꯁꯤꯡꯉꯛꯄꯅꯤ ꯅꯪ ꯗꯦꯠꯀ ꯀꯣꯟꯅꯅ ꯁꯨꯝ ꯏꯁꯟꯗꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯩꯗꯨꯗ ꯉꯁꯥꯏꯒꯤ ꯂꯤꯁꯤꯡ 10ꯗꯨꯗꯒꯤ ꯅꯪꯅ ꯉꯁꯥꯏꯒꯤ ꯀꯦꯄꯤꯇꯦꯜꯒꯤ ꯁꯔꯨꯛ ꯂꯨꯄꯥ 500ꯗꯣ ꯃꯥꯏꯅꯁ ꯇꯧꯔ ꯂꯥꯛꯀꯅꯦꯕ ꯑꯗꯨꯒ ꯏꯟꯇꯔꯦꯁꯇꯨꯗꯤ ꯇꯣꯉꯥꯟꯅ 1%ꯗꯨꯗꯤ ꯇꯣꯉꯥꯟꯅ ꯄ꯭ꯂꯁ ꯊꯝꯈ꯭ꯔꯅꯤꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯀꯦꯄꯤꯇꯦꯜꯒꯤ ꯁꯔꯨꯛ ꯂꯤꯁꯤꯡ 10ꯗꯨꯗꯒꯤ ꯅꯪꯅ ꯂꯨꯄꯥ 500 ꯅꯨꯡꯇꯤꯒꯤ ꯃꯥꯏꯅꯁ ꯇꯧꯔꯛꯇꯣꯏ ꯅꯠꯇ꯭ꯔꯥ ꯃꯥꯅ ꯂꯨꯄꯥ 500 ꯁꯤꯡꯉꯛꯏꯅꯤꯅ ꯉꯁꯤꯒꯤ ꯇꯥꯔꯤꯛꯁꯤꯗ ꯂꯨꯄꯥ 500 ꯍꯌꯦꯡꯒꯤ ꯇꯥꯔꯤꯛꯁꯤꯗ ꯂꯨꯄꯥ 500 ꯃꯥꯏꯅꯁ ꯇꯧꯔ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨ ꯃꯀꯣꯛꯇꯗꯤ ꯂꯤꯁꯤꯡ 10ꯅ ꯏꯔ ꯊꯣꯛꯇ꯭ꯔꯥ ꯂꯤꯁꯤꯡ 10 ꯄꯤꯈꯤꯕ ꯂꯤꯁꯤꯡ 10ꯅ ꯅꯪ ꯈ꯭ꯋꯥꯏ ꯃꯀꯣꯛꯇ ꯏꯔ ꯂꯩꯌꯦꯕ
ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯗꯦꯁꯕꯣꯔꯗꯇ ꯎꯠꯂꯤꯁꯦ ꯁꯤ ꯑꯦꯛꯖꯥꯝꯄꯜꯅꯤꯀꯣ ꯑꯩꯅ ꯁꯨꯝ ꯈꯪꯖꯕ ꯃꯣꯠꯇ ꯑꯗꯨ ꯑꯦꯛꯖꯥꯝꯄꯜꯅꯦꯕ 10,000 ꯑꯗꯨꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗꯩ 10,000 ꯄꯨꯈꯤ ꯍꯥꯏꯕꯗꯣ ꯁꯨꯝ ꯏꯔ ꯊꯝꯕꯗꯣ ꯑꯗꯨꯅꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯥꯅ 20 ꯗꯦꯖꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯁꯨꯝ ꯃꯥꯏꯅꯁ ꯇꯧꯔ ꯂꯥꯛꯄꯁꯤꯅ 0 ꯇꯥꯔꯦꯀꯣ 0 ꯇꯥꯔꯀꯥꯟꯗ ꯃꯥꯒꯤ ꯑꯦꯀꯥꯎꯟꯁꯦ ꯀ꯭ꯂꯣꯖ ꯑꯅ ꯆꯤꯡꯖꯜꯂꯅꯤꯗꯅ ꯑꯦꯀꯥꯎꯟ ꯀ꯭ꯂꯣꯖ ꯇꯧꯈ꯭ꯔꯗꯤ ꯉꯁꯥꯏ 10,000ꯗ ꯂꯧꯊꯣꯛꯈ꯭ꯔꯅꯦꯕ ꯃꯥꯒꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ 20 ꯗꯦꯖ ꯁꯨꯔꯀꯥꯟꯗ ꯁꯣꯝꯅ ꯊꯥꯗꯈꯤꯕ ꯉꯁꯥꯏꯒꯤ $50ꯕꯨ ꯑꯣꯏꯔꯣ $100ꯕꯨ ꯑꯣꯏꯔꯣ ꯑꯗꯨꯒꯤ ꯀꯦꯄꯤꯇꯦꯜꯗꯣ ꯂꯧꯊꯣꯛꯈꯤꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯔꯤꯏꯟꯚꯦꯁ ꯁꯨꯝ ꯇꯧꯔ ꯆꯠꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯩꯁꯥꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯍꯦꯟꯕ ꯄꯩꯁꯥꯗꯨ ꯌꯥꯎꯔ ꯂꯩꯔꯝꯒꯅꯦꯕ ꯔꯤꯏꯟꯚꯦꯁ ꯇꯧꯕꯤꯗ꯭ꯔꯒꯅ 0 ꯇꯥꯅꯤ ꯍꯥꯏꯖꯔꯤꯕ ꯒ꯭ꯌꯥꯟ ꯇꯥꯅꯤ ꯑꯗꯨꯒ ꯌꯥꯎꯔꯒ ꯍꯣꯏ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯁꯥꯔ ꯁꯃꯥꯟꯗꯅ ꯂꯤꯕꯔꯦꯖꯀꯤ ꯃꯇꯥꯡ ꯑꯃ ꯍꯥꯏꯕꯤꯕꯗꯣ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯇ꯭ꯔꯦꯗꯤꯡꯒꯤ ꯂꯤꯕꯔꯦꯖꯀꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ꯭ꯔꯥ ꯍꯥꯏꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯌꯥꯔ ꯑꯃꯒꯤ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯄꯤꯕ ꯄꯣꯠꯁꯦ ꯁꯤꯌꯥꯔꯁꯦ ꯑꯃꯗ ꯑꯩꯒꯤ ꯑꯦꯀꯥꯎꯟꯁꯦ ꯗꯤꯃꯦꯠ ꯑꯦꯀꯥꯎꯟ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯌꯥꯎ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯕꯔꯦꯖ × 5 ꯍꯥꯏꯅ ꯂꯨꯄꯥ ꯂꯥꯛ 5 ꯐꯥꯎꯗꯒꯤ ꯑꯩꯅ ꯀ꯭ꯋꯥꯟꯇꯤꯇꯤ 5 ꯂꯩꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯌꯦꯕ ꯂꯤꯕꯔꯦꯖꯁꯤꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯂꯨꯄꯥ ꯂꯥꯛ 5 ꯐꯥꯎ ꯂꯩ ꯌꯥꯏꯅ ꯑꯩꯅ ꯂꯨꯄꯥ ꯂꯥꯛ 5 ꯂꯧꯊꯣꯛꯄ ꯌꯥꯕꯗꯤ ꯅꯠꯇꯕ ꯂꯤꯕꯔꯦꯖꯁꯤꯗꯤ ꯁꯨꯃꯥꯏꯅ ꯆꯠꯄꯔ ꯀꯝ ꯇꯧꯕꯅꯦ ꯑꯗꯣ ꯁꯤꯁꯤꯒꯤ ꯏꯟꯗꯤꯌꯥꯟ ꯃꯅꯤꯒꯤ ꯁꯤꯒꯤꯅ ꯏꯟꯗꯤꯌꯥꯟ 1:2 ꯑꯣꯏꯕ 1:1 ꯑꯣꯏꯕ ꯀꯩ ꯊꯝꯕꯤꯕ ꯑꯦꯃꯥꯎꯟꯇꯨ ꯍꯥꯞꯆꯤꯟꯕꯤꯕ 1:1 ꯑꯗꯣ ꯑꯗꯨꯗꯤ ꯑꯗꯨꯅꯤ ꯃꯥꯏ ꯉꯁꯥꯏ ꯍꯪꯖꯕꯗꯣ ꯀꯝꯄꯅꯤꯒꯤ ꯔꯨꯜꯁ ꯃꯈꯥ ꯄꯣꯜꯂꯦꯕꯀꯣ ꯀꯝꯄꯅꯤ ꯑꯣ ꯀꯅꯥꯒꯨꯝꯕ ꯃꯈꯥ ꯄꯣꯜꯂꯦ ꯑꯩꯈꯣꯏ ꯁꯤꯗꯩꯅ 1/1 ꯑꯣꯏꯕꯗ 10 ꯂꯩꯕꯗ 10 ꯂꯩꯕꯗ 90 ꯑꯣꯏꯍꯟꯕ ꯗꯕꯜ 10 ꯂꯤꯕꯔꯦꯖꯇꯣ ꯂꯩꯕꯗ 10 ꯍꯥꯞꯆꯤꯜꯂꯛꯄ 10 ꯂꯩꯕꯗ 10 ꯍꯥꯞꯆꯤꯜꯂꯛꯄ ꯗꯕꯜ ꯍꯥꯞꯆꯟꯕ ꯗꯕꯜ ꯉꯥꯛꯇꯅꯤ ꯏꯟꯇꯨ ꯑꯗꯨ ꯂꯤꯕꯔꯦꯖ ꯌꯥꯔꯦ ꯁꯥꯔ ꯑꯗꯨꯅꯦ ꯀꯝꯄꯅꯤ ꯃꯌꯥꯝ ꯑꯃꯒ ꯑꯗꯨꯗꯤ ꯀꯝꯄꯅꯤ ꯑꯃꯒ ꯃꯌꯥꯝ ꯔꯨꯜꯁꯇꯤ ꯃꯦꯗꯥꯝ ꯀꯩꯀꯩ ꯍꯪꯕꯤꯒꯗꯧ ꯂꯩꯒꯦ ꯃꯥꯟꯅꯗꯕꯅꯤꯀꯣ ꯍꯥꯏꯐꯦꯠ ꯍꯪꯕꯤꯌꯨ ꯃꯌꯥꯝ ꯃꯌꯥꯝ ꯀꯔꯤ ꯍꯪꯕꯤꯅꯤꯡꯕ ꯂꯩꯕ ꯃꯤꯇꯤꯡꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯕ ꯌꯥꯔꯗ꯭ꯔꯥ ꯅꯤꯡꯁꯤꯡꯖꯔꯤꯕ ꯀꯅꯥ ꯀꯔꯤ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯀꯣꯏꯁꯟ ꯍꯪꯕꯤꯅꯤꯡꯕ ꯍꯪꯕꯤꯕ ꯌꯥꯒꯅꯤ ꯑꯗꯣ ꯀꯅꯥꯝꯇ ꯀꯩꯝꯇ ꯍꯌꯦꯡꯒꯤ ꯈꯥꯒꯦ ꯍꯥꯏꯔꯒꯅ ꯃꯤꯇꯤꯡꯁꯤ ꯁꯥꯏꯗ ꯂꯣꯏꯁꯤꯟꯅꯕ ꯑꯌꯥꯕ ꯂꯧꯖꯗꯧꯔꯤꯕ ꯃꯌꯥꯝ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇ꯭ꯔꯕ ꯃꯥꯜꯂꯦ ꯁꯥꯔ ꯃꯤꯇꯤꯡꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤꯔꯥ ꯌꯥꯏ ꯃꯦꯗꯥꯝ ꯑꯩ ꯃꯌꯥꯝꯅ ꯀꯩꯝꯇ ꯑꯔꯣꯏꯕ ꯀꯩꯝꯇ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯑꯩꯅ ꯕꯤꯖꯤꯅꯦꯁꯁꯦ ꯍꯦꯛ ꯌꯥꯎꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯑꯩ ꯏꯁꯥꯃꯛ ꯂꯤꯗꯔ ꯑꯃꯅꯤꯅ ꯈꯟꯕꯤꯔꯣ ꯑꯩ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯇ ꯍꯪꯗꯕꯤꯗ ꯑꯩ ꯊꯕꯛꯁꯤꯒꯤ A to Z ꯂꯣꯏꯅ ꯈꯪꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗꯣ ꯆꯦꯟꯕꯤꯔꯣ ꯑꯗꯨꯒ ꯃꯤꯇꯤꯡꯁꯤꯗ ꯂꯥꯛꯑꯒ ꯂꯣꯏꯅ ꯍꯪꯕꯤꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯩꯈꯣꯏꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯃꯤ 200ꯃꯨꯛ ꯁꯨꯔꯦ ꯌꯥꯎꯔꯛꯏꯁꯦ ꯃꯤ 200ꯃꯨꯛꯁꯤꯅ ꯁꯨꯝ ꯐꯣꯟ ꯇꯧ ꯍꯪꯅꯔꯒꯗꯤ ꯑꯩꯈꯣꯏ ꯊꯕꯛ ꯑꯃ ꯇꯧꯕ ꯉꯝꯃꯔꯣꯏꯕꯀꯣ ꯑꯗꯨꯅ ꯑꯦꯅꯤ ꯈꯪꯗꯕ ꯈꯨꯗꯤꯡꯃꯛ ꯃꯤꯇꯤꯡꯗ ꯂꯣꯏꯅ ꯍꯪꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯗꯥꯎꯟꯂꯥꯏꯟ ꯀꯥꯡꯕꯨ ꯑꯗꯣꯝꯒꯤ ꯇꯤꯝꯗ ꯌꯥꯎꯔꯛꯄ ꯃꯤꯁꯤꯡꯗꯣ ꯑꯗꯨꯒꯤ ꯑꯗꯣꯝꯅ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯕꯤꯔꯣ ꯑꯗꯨꯒ ꯃꯇꯝꯒꯤ ꯑꯣꯏꯕ ꯄꯥꯎꯗ ꯐꯥꯎꯅꯕꯤꯔꯣ ꯑꯗꯨꯒ ꯃꯤꯇꯤꯡꯁꯦ ꯍꯧꯔꯛꯄꯒꯗꯕ ꯃꯤꯅꯤꯠ 5 ꯋꯥꯠꯂꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯗ ꯃꯤꯇꯤꯡ ꯍꯧꯒꯗꯧꯔꯣꯏ ꯍꯥꯏꯅ ꯄꯥꯎꯁꯦ ꯄꯤꯕꯤꯔꯒ ꯍꯧꯔꯒ ꯑꯗꯣꯝꯒꯤ ꯃꯤꯁꯤꯡ ꯑꯗꯣ ꯕꯤꯖꯤꯅꯦꯁꯀꯤ ꯅꯣꯂꯦꯖ ꯐꯖꯅ ꯈꯪꯅꯕ ꯍꯣꯠꯅꯕꯤꯌꯣꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯗꯣꯝꯗ ꯐꯣꯟ ꯇꯧꯔꯒ ꯍꯪꯕꯗ ꯑꯗꯣꯝ ꯕꯤꯖꯤꯅꯦꯁ ꯇꯧꯔꯛꯄꯗ ꯋꯥꯔꯛꯀꯅꯦꯕ ꯑꯗꯨꯅ ꯑꯗꯣꯝꯅ ꯍꯦꯛ ꯌꯥꯎꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯗꯣꯝꯁꯤ ꯂꯤꯗꯔ ꯑꯃꯅꯦꯅꯈꯜꯂꯒ A to Z ꯅꯣꯂꯦꯖ ꯂꯣꯏꯅ ꯈꯪꯅꯕ ꯍꯣꯠꯅꯕꯤꯌꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯩꯅ ꯑꯦꯅꯤ ꯊꯝꯈꯤꯕ 10,000 ꯑꯣꯏꯔꯣ 10 ꯑꯣꯏꯔꯣ ꯑꯦꯅꯤ ꯄꯩꯁꯥ ꯊꯝꯈꯤꯕ ꯑꯗꯣ ꯑꯩꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯗ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯕꯗ ꯑꯩ ꯏꯁꯥꯅ ꯍꯣꯠꯅꯕꯒꯤ ꯃꯈꯥꯁꯨ ꯄꯣꯜꯂꯦꯕ ꯑꯩꯅ ꯅꯨꯃꯤꯠ 5ꯅꯤꯗ ꯍꯟꯖꯤꯟꯅ ꯍꯣꯠꯅꯕ ꯌꯥꯏ 10ꯅꯤꯗ ꯍꯟꯖꯤꯟꯅ ꯍꯣꯠꯅꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯍꯣꯠꯅꯗ꯭ꯔꯒꯁꯨ ꯅꯨꯃꯤꯠ 10ꯅꯤꯗ ꯍꯟꯖꯤꯜꯂꯦꯕ ꯅꯨꯃꯤꯠ 10ꯅꯤ ꯍꯦꯛ ꯁꯨꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯍꯥꯞꯈꯤꯕ ꯄꯩꯁꯥꯗꯣ ꯑꯩꯅ 50,000 ꯍꯥꯞꯄꯁꯨ ꯅꯨꯃꯤꯠ 10ꯅꯤꯗ ꯍꯟꯖꯤꯟꯒꯅꯤ ꯂꯥꯛ ꯑꯃ ꯍꯥꯞꯄꯁꯨ ꯅꯨꯃꯤꯠ 10ꯅꯤꯗ ꯍꯟꯖꯤꯟꯒꯅꯤ ꯑꯦꯅꯤ ꯄꯩꯁꯥ ꯊꯝꯕ ꯅꯨꯃꯤꯠ 10ꯗ ꯍꯟꯖꯤꯟꯒꯅꯦꯕ ꯁꯥꯔ ꯑꯗꯨꯅ ꯅꯨꯃꯤꯠ 2ꯅꯤꯗꯗꯤ ꯍꯟꯖꯤꯟꯕ ꯅꯠꯇꯦ ꯇꯣꯡꯗꯣꯏꯅꯦ ꯑꯗꯨ ꯇꯣꯡꯒꯗꯣꯏꯅꯤ ꯇꯣꯡꯕꯁꯦ ꯑꯩꯅ ꯍꯥꯏꯁꯦ ꯇꯣꯡꯕꯗꯣ ꯆꯨꯝꯃꯦꯕ ꯇꯣꯡꯕꯗꯣ ꯑꯩꯅ ꯂꯥꯛ ꯑꯃ ꯍꯥꯞꯄꯁꯨ ꯅꯨꯃꯤꯠ 10 ꯁꯨꯔꯛꯄꯗ ꯂꯨꯄꯥ ꯂꯥꯛ 2 ꯁꯨꯔꯅꯤ ꯂꯥꯛ 20% ꯑꯃ ꯍꯦꯟꯅ ꯂꯧꯊꯣꯛꯑꯒꯁꯨ ꯑꯩꯅ ꯂꯥꯛ ꯑꯃꯗ ꯑꯗꯨꯝ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯌꯥꯔꯅꯦꯕ ꯑꯩ ꯅꯍꯥꯟ ꯄꯥꯕꯗ ꯅꯨꯃꯤꯠ 12 13 ꯑꯗꯨꯗ ꯍꯟꯖꯤꯟꯒꯨꯝ ꯇꯧꯋꯤ ꯍꯥꯏꯐꯦꯠ ꯄꯥꯕꯗꯨ ꯍꯣꯏ ꯑꯗꯨ ꯁꯤꯗꯤ ꯍꯟꯖꯤꯟꯕꯗꯤꯅꯦ ꯀꯥꯜꯀꯨꯂꯦꯇꯔꯗꯨꯗ ꯀꯩꯅꯣꯅꯤꯗ ꯍꯣꯠꯄꯗ
ꯀꯥꯜꯀꯨꯂꯦꯇꯔꯗꯨꯗ ꯍꯣꯠꯂꯦꯕ ꯑꯩꯅ ꯃꯥꯒꯤ ꯑꯗꯨ ꯅꯣꯡꯃꯗ ꯁꯤꯒꯤ ꯍꯟꯖꯜꯂꯁꯨ ꯋꯦꯕꯁꯥꯏꯠ ꯌꯥꯏꯗ ꯑꯩꯅ ꯃꯤ ꯅꯣꯡꯃꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯇꯔꯥ ꯄꯩꯁꯥꯗꯣ ꯍꯟꯖꯤꯟꯕꯗ ꯅꯠꯇꯅ ꯄꯩꯁꯥꯗꯣ ꯑꯃ ꯂꯩꯍꯧꯔꯒꯗꯤ ꯄꯩꯁꯥꯗꯣ ꯑꯃ ꯑꯩꯈꯣꯏ ꯃꯍꯨꯠ ꯑꯩꯅ ꯄꯩꯁꯥ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯍꯥꯞꯄꯦ ꯂꯥꯈ ꯑꯃ ꯂꯩꯍꯧꯔꯒ ꯂꯥꯈ ꯑꯃ ꯂꯧꯊꯣꯛꯑꯒꯗꯤ ꯄꯩꯁꯥꯗꯣ ꯃꯍꯨꯠ ꯍꯟꯖꯜꯂꯦ ꯄ꯭ꯂꯁ ꯂꯥꯈ ꯑꯃꯗꯨꯅ ꯑꯃꯨꯛ ꯏꯟꯚꯦꯁ ꯇꯧꯔꯒ ꯑꯩ ꯑꯃꯨꯛ ꯆꯥꯎꯊꯣꯛꯅꯕ ꯌꯥꯏꯗꯅ ꯑꯩ ꯄꯨꯂꯞ ꯄꯩꯁꯥ ꯄꯨꯂꯞ ꯂꯧꯊꯣꯛꯑꯒꯗꯤ ꯑꯩ ꯑꯃꯨꯛ ꯀꯥꯟꯅꯔꯔꯣꯏꯕ ꯑꯗꯨꯅꯤꯗ ꯑꯗꯨꯅ ꯌꯥꯝ ꯃꯈꯜꯒꯤ ꯀꯥꯟꯅꯕ ꯃꯈꯜ ꯃꯌꯥꯝ ꯂꯩꯕ ꯑꯁꯤꯒꯨꯝꯕ ꯀꯝꯄꯅꯤꯁꯤꯗ ꯑꯩꯈꯣꯏ ꯌꯥꯎꯔꯒ ꯀꯥꯟꯅꯕꯁꯦ ꯂꯧꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯦꯅꯤ ꯈꯪꯗꯕ ꯈꯣꯠꯇꯕ ꯂꯩꯔꯒꯁꯨ ꯑꯗꯣꯝꯅ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯡ 8 ꯇꯥꯕꯁꯤꯗ ꯃꯐꯝꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕ ꯑꯣꯏꯅ ꯌꯥꯎꯕꯤꯔꯒ ꯂꯧꯁꯤꯡ ꯂꯧꯕꯤꯌꯨ ꯑꯗꯒꯤ ꯑꯗꯣꯝꯁꯨ ꯑꯗꯣꯝꯒꯤ ꯑꯥꯏꯗꯤꯌꯥ ꯁꯤꯌꯥꯔ ꯇꯧꯅꯤꯡꯕ ꯈꯣꯠꯄ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯕ ꯌꯥꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯈꯪꯗꯕꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯉꯁꯤꯒꯤꯗꯤ ꯃꯤꯇꯤꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯃꯤꯇꯤꯡ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯁꯤꯒꯤ ꯀꯥꯟꯅꯕ ꯑꯃꯗꯤ ꯀꯥꯟꯅꯗꯕ ꯍꯥꯏꯕꯁꯤ ꯑꯗꯣꯝꯅ ꯌꯥꯎꯔꯒ ꯅꯨꯃꯤꯠ 5ꯅꯤ ꯅꯠꯇ꯭ꯔꯒ 10ꯅꯤ ꯑꯦꯠꯂꯤꯁ 20 days ꯃꯨꯛꯇꯪ ꯌꯥꯎꯕ ꯃꯇꯝꯗ ꯑꯗꯣꯝꯅ ꯁꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯌꯥꯝ ꯐꯩꯅꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯗꯨ ꯐꯪꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯍꯥꯏꯖꯔꯒ ꯉꯁꯤꯒꯤꯗꯤ ꯃꯤꯇꯤꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯃꯌꯥꯝ ꯌꯥꯕꯤꯔꯦꯀꯣ ꯂꯣꯏꯁꯜꯂꯁꯤ ꯁꯥꯔ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯁꯥꯔ ꯄꯨꯟꯅ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤꯒꯤ ꯃꯤꯇꯤꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯑꯩꯈꯣꯏ ꯄꯨꯜꯂꯁꯤ ꯒꯨꯅꯦꯁ ꯒꯨꯗ ꯅꯥꯏꯠ ꯁꯥꯔ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯃꯦꯗꯥꯝ ꯀꯕꯤꯇꯥ ꯒꯨꯗ ꯅꯥꯏꯠ ꯊꯦꯡꯛ ꯌꯨ ꯅꯥꯏꯠ ꯃꯦꯗꯥꯝꯅ ꯒꯨꯗ ꯍꯣꯁ ꯅꯥꯏꯠ ꯁꯥꯔ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯃꯦꯗꯥꯝ ꯑꯅꯤꯇꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯌꯦꯡꯁꯨ ꯂꯥꯛꯄꯤꯌꯨ ꯃꯦꯗꯥꯝ